ꯆꯤꯛꯏ ꯃꯐꯝꯗꯨ ꯑꯗꯨꯒꯤ ꯃꯇꯤꯛ ꯇꯥꯛꯂꯤ ꯑꯃꯨꯛꯁꯨ ꯃꯐꯝꯗꯨ ꯆꯤꯛꯏ ꯍꯥꯏꯕ ꯇꯞꯂꯤ ꯇꯞꯂꯤ ꯇꯥꯔꯛꯂꯤꯕ ꯃꯤꯍꯨꯜꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯅꯨꯄꯤꯗꯨ ꯑꯁꯤꯛꯄ ꯃꯐꯝꯗꯨꯗ ꯁꯣꯔ ꯍꯣꯟꯒꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯌꯦꯡꯂꯤ ꯃꯥꯡꯗ ꯊꯧꯅꯥ ꯐꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯤꯌꯥꯏꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯖꯗ꯭ꯔꯦ ꯉꯁꯤꯒꯤ ꯊꯥꯖꯗ ꯃꯤꯀꯨꯞ ꯑꯗꯨꯅ ꯂꯥꯛꯀꯅꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯗꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯆꯅꯨꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯑꯩꯁꯤꯝꯇ ꯎꯗ꯭ꯔꯤꯕꯣ ꯆꯅꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯋꯥꯍꯩꯗꯨꯅ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯈꯤ ꯍꯤꯌꯥꯏꯔꯦꯜ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯕꯨ ꯄꯥꯈꯨꯝ ꯄꯥꯝꯃꯤꯗ ꯍꯟꯗꯛꯇꯤ ꯆꯅꯨ ꯏꯀꯥꯏꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯁꯤꯜꯂꯒ ꯄꯥꯈꯨꯝꯗꯨ ꯄꯤꯒꯦ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯆꯅꯨꯕꯨ ꯁꯥꯐꯨ ꯑꯀꯟꯕ ꯑꯃꯅ ꯈꯪꯏꯟ ꯍꯦꯛꯇ ꯏꯟꯁꯤꯜꯂꯛꯏ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯃꯪꯂꯥꯟꯒꯤ ꯄꯥꯛꯇ ꯇꯥꯎꯔꯕ ꯃꯃꯥꯅ ꯁꯒꯟ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯛꯄꯗ ꯒ꯭ꯌꯥꯟꯗꯨ ꯄꯣꯞ ꯍꯦꯛ ꯇꯥꯏ ꯇꯥꯔꯛꯏ ꯃꯃꯥ ꯕꯤꯅꯥꯅ ꯁꯥꯎꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯍꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯧꯒꯠꯅꯕ ꯍꯥꯏꯔꯝꯂꯕ ꯅꯠꯇ꯭ꯔꯣ ꯅꯄꯥ ꯂꯥꯛꯂꯕꯗꯤ ꯁꯣꯏꯗꯅ ꯏꯃꯨꯡꯁꯦ ꯁꯥ ꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯦ ꯍꯧꯒꯠꯂꯨꯀꯣ ꯆꯅꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕꯗꯨ ꯁꯨꯛꯇꯣꯛꯂꯒ ꯑꯁ ꯃꯥ ꯅꯨꯡꯁꯤꯗꯤ ꯇꯥꯟ ꯑꯣꯟꯊꯣꯛꯅ ꯀꯥꯏꯈ꯭ꯔꯦ ꯍꯦ ꯀꯩꯅꯣ ꯇꯥꯟ ꯀꯥꯏꯕ ꯍꯥꯏꯗꯤ ꯍꯥ ꯃꯇꯝꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯃꯇꯝꯃꯨ ꯌꯧꯔꯛꯂꯅꯤ ꯍꯧꯒꯠꯂꯨꯅꯦ ꯅꯃꯥꯏ ꯅꯃꯤꯠꯇꯨ ꯇꯥꯊꯣꯛꯂꯒ ꯃꯈꯥꯗ ꯊꯨꯅ ꯀꯨꯝꯂꯧꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯥ ꯆꯅꯨꯒꯤ ꯔꯨꯝꯗꯒꯤ ꯊꯣꯛꯈꯤ ꯆꯅꯨ ꯃꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯥꯀꯟꯗꯒꯤ ꯐꯣꯟꯗꯨ ꯁꯠ ꯂꯧꯊꯣꯛꯇꯨꯅ ꯀꯅꯥꯗꯅꯣ ꯁꯠ ꯀꯣꯜ ꯇꯧꯈꯤ ꯄꯥꯏꯔꯛꯏ ꯐꯣꯟꯗꯨꯁꯨ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯨꯝꯅ ꯆꯅꯨꯅ ꯁꯠ ꯍꯣꯔꯦꯟꯗꯤ ꯂꯥꯛꯀꯗ꯭ꯔꯣ ꯐꯣꯟꯗꯒꯤ ꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯑꯣꯏ ꯑꯗꯣ ꯂꯝꯕꯤꯗ ꯉꯥꯏꯔꯝꯒꯦ ꯑꯩꯒꯤ ꯅꯣꯠꯇꯣ ꯅꯪꯁꯤꯟꯕ ꯂꯣꯏꯔꯗꯤ ꯄꯤꯔꯝꯃꯣ ꯑꯁ ꯃꯃꯥꯗꯣ ꯅꯥꯕ ꯐꯠꯇ꯭ꯔꯤꯕꯣ ꯍꯤꯌꯥꯏꯔꯦꯜ ꯃꯇꯧꯒꯗꯣ ꯌꯥꯝ ꯃꯥꯅ ꯐꯠꯇ꯭ꯔꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯃꯥꯒꯤ ꯃꯁꯥꯁꯦ ꯈꯔ ꯐꯒꯠꯂꯗꯤ ꯁ꯭ꯀꯨꯜꯁꯦ ꯆꯥꯡ ꯅꯥꯏꯅ ꯀꯥꯕ ꯌꯥꯕꯅꯤ ꯕꯕꯥꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯃꯃꯥ ꯃꯇꯣꯝ ꯊꯝꯂꯝꯕꯗꯣ ꯑꯩ ꯉꯝꯗ꯭ꯔꯦ ꯆꯅꯨ ꯅꯨꯡꯉꯥꯏꯖꯗꯦ ꯋꯥꯍꯩꯗꯣ ꯃꯍꯥꯛ ꯍꯤꯌꯥꯏꯔꯦꯜꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯩ ꯀꯔꯝꯅꯗꯤ ꯊꯥꯖꯔꯣꯏ ꯑꯗꯨꯛ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯅ ꯑꯗꯨꯝ ꯍꯥꯏꯔꯛꯂꯕꯗ ꯆꯅꯨ ꯇꯞꯅ ꯐꯔꯦꯁꯦ ꯅꯪꯁꯨ ꯋꯥꯈꯜꯗꯣ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯩꯁꯨ ꯐꯣꯟꯁꯤ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯁꯣꯏꯗꯕꯤ ꯉꯥꯏꯔꯝꯃꯣ ꯍꯣꯏ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯆꯅꯨ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜꯗꯨ ꯇꯞꯅ ꯒꯦꯠꯇꯒꯤ ꯊꯧꯗꯣꯔꯛꯏ ꯎꯔꯦ ꯍꯦꯛ ꯊꯧꯗꯣꯔꯛꯄꯒ ꯃꯇꯥ ꯆꯥꯟꯅꯖꯕꯤ ꯂꯥꯏꯖꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯂꯥꯏꯖ ꯆꯅꯨꯕꯨ ꯊꯣꯛꯂꯛꯄ ꯎꯕꯗ ꯆꯅꯨ ꯅꯣꯛꯂꯒ ꯍꯩꯃꯥ ꯀꯩꯅꯣ ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯗ ꯀꯩ ꯂꯩꯒꯦ ꯂꯥꯏꯖ ꯆꯪꯁꯤꯟꯗꯨꯅ ꯏꯁ ꯑꯩꯕꯨ ꯌꯥꯝꯅ ꯊꯦꯡꯕꯒꯤ ꯃꯑꯣꯡꯗꯒ ꯍꯥꯏ ꯇꯨꯀꯠꯆꯗ꯭ꯔꯥ ꯆꯅꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯥꯎ ꯊꯦꯡꯈ꯭ꯔꯅꯤ ꯂꯝꯕꯤꯗ ꯑꯃꯗꯣ ꯉꯥꯏꯔꯝꯅꯤ ꯍꯥꯏꯕꯅꯤ ꯂꯥꯏꯖ ꯄꯤꯁꯨꯝꯗꯣ ꯈꯖꯤꯛ ꯁꯨꯛꯆꯤꯜꯂꯒ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯂꯥꯛꯑꯣꯏ ꯃꯣꯏ ꯃꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯣꯏ ꯕꯕꯥꯁꯨ ꯊꯕꯛ ꯆꯠꯊꯣꯛꯄꯒꯤ ꯌꯨꯝꯗꯒ ꯂꯩꯇ꯭ꯔꯦ ꯃꯃꯥ ꯃꯇꯣꯝꯗ ꯊꯝꯂꯝꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏ ꯑꯁ ꯅꯪꯒꯤ ꯍꯤꯌꯥꯏꯔꯦꯜ ꯍꯥꯏꯕ꯭ꯔꯥ ꯍꯤꯌꯥꯏꯅꯨ ꯍꯥꯏꯕ꯭ꯔꯥ ꯃꯗꯣ ꯅꯪꯅꯗꯤ ꯁꯤꯗꯠꯈꯩ ꯊꯥꯖꯔꯤ ꯑꯗꯣ ꯑꯩꯗꯤꯅꯦ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯒꯦ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯣꯏꯅꯝ ꯅꯝꯗꯦꯕ ꯍꯧꯔꯛꯑꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯌꯦꯡꯂꯛꯏ ꯂꯥꯏꯖ ꯆꯅꯨꯒꯤ ꯃꯤꯠꯌꯦꯡꯗꯨ ꯈꯪꯂꯕꯁꯨ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯁꯛꯇꯨ ꯎꯕꯗꯅꯦ ꯑꯩꯗꯤ ꯊꯨꯛ ꯂꯥꯎꯋꯦꯕ ꯍꯣꯏ ꯊꯦꯡꯈ꯭ꯔꯅꯤ ꯀꯥꯈꯠꯂꯣꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯅꯨ ꯎꯔꯦ ꯍꯤꯌꯥꯏꯔꯦꯜꯅ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯇꯨꯃꯤꯠ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯕꯗꯣ ꯆꯅꯨ ꯃꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯂꯥꯏꯖ ꯆꯅꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯔꯦꯀꯣ ꯑꯝꯇ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯆꯪꯉꯨ ꯑꯗꯣ ꯀꯨꯏꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯊꯦꯡꯈꯤꯅꯤ ꯍꯣꯏꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨ ꯈꯣꯡꯊꯥꯡꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯍꯤꯌꯥꯏꯔꯦꯜꯅ ꯂꯦꯞꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯆꯅꯨ ꯍꯤꯌꯥꯏꯔꯦꯜꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯂꯦꯞꯂꯒ ꯌꯧꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯤꯌꯥꯏꯔꯦꯜ ꯐꯠ ꯌꯦꯡꯈꯠꯂꯛꯏ ꯑꯩꯗꯤ ꯅꯪ ꯂꯥꯛꯄꯒ ꯑꯝꯇ ꯎꯍꯧꯗ꯭ꯔꯦ ꯀꯨꯏꯗ꯭ꯔꯤ ꯁꯤ ꯅꯪꯒꯤ ꯅꯣꯠ ꯁ꯭ꯀꯨꯜꯁꯦ ꯅꯪꯁꯨ ꯆꯥꯡ ꯅꯥꯏꯅ ꯀꯥꯔꯗꯤ ꯐꯒꯗꯕꯅꯤ ꯑꯗꯣ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯌꯨꯝꯗ ꯀꯟꯅ ꯍꯣꯠꯅꯕ ꯅꯠꯇꯅ ꯅꯪꯅ ꯑꯩꯒꯤ ꯑꯃꯨꯛ ꯈꯟꯕꯤꯔꯤꯕ ꯑꯩꯒꯤ ꯈꯟꯒꯗꯕꯒꯤ ꯃꯍꯨꯠ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯅ ꯈꯜꯂꯣ ꯑꯩꯒꯤ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯗꯤ ꯍꯌꯦꯡ ꯅꯪꯅ ꯊꯥꯛꯄꯗꯨꯅꯤ ꯉꯥꯏꯔꯤꯁꯦ
ꯑꯩꯅꯒ ꯅꯪ ꯊꯥꯛꯇꯧ ꯅꯠꯇꯦꯀꯣ. ꯑꯁ ꯀꯩꯅꯣ ꯑꯁꯦꯕꯣ, ꯅꯪꯒꯤꯁꯦ ꯑꯩ ꯊꯥꯛꯄꯤꯔꯣꯏ ꯍꯥꯏꯔꯣ? ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯅꯪ ꯑꯩꯁꯦ ꯀꯩꯝꯇ ꯅꯨꯡꯁꯤꯗꯦ ꯁꯤꯅꯤꯅꯦ. ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯒ. ꯑꯣ, ꯅꯪꯅꯗꯤ ꯑꯩꯁꯦ ꯅꯨꯡꯁꯤꯕꯤꯔꯝꯗ꯭ꯔꯕ? ꯃꯋꯥ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩ ꯐꯥꯎꯕ ꯊꯥꯛꯄ ꯇꯜꯂꯁꯤꯅꯗꯤ. ꯃꯤꯑꯩꯗꯤ ꯁꯨꯝ ꯅꯨꯄꯥꯅ ꯅꯨꯄꯤ ꯊꯥꯛꯄ ꯍꯥꯏꯁꯤꯗꯤ ꯍꯧꯅꯁꯥꯅꯤ. ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯅꯧꯕ ꯇ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯇꯧꯒꯦꯅ ꯈꯜꯂꯒ. ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯈꯤ ꯆꯅꯨ ꯄꯥꯈꯠꯅ. ꯍꯤꯌꯥꯏꯔꯦꯜ, ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯕ. ꯑꯩꯅ ꯍꯥꯏꯗꯤ. ꯍꯤꯌꯥꯏꯔꯦꯜ ꯑꯃꯨꯛꯁꯨ ꯁꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯗꯤ ꯀꯩ? ꯆꯅꯨ ꯃꯔꯩꯗꯨ ꯂꯠꯂꯤ ꯂꯠꯂꯤ. ꯍꯣꯏ. ꯍꯤꯌꯥꯏꯔꯦꯜ ꯍꯟꯗꯛꯇꯤ ꯅꯣꯛꯃꯤ. ꯑꯗꯨꯅꯦꯕ. ꯑꯗꯣ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ, ꯅꯪꯁꯨ ꯆꯠꯂꯣ. ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ. ꯃꯃꯥꯗꯣ ꯑꯩ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ. ꯍꯣꯏ. ꯍꯤꯌꯥꯏꯔꯦꯜ ꯁꯥꯎꯔꯞ ꯇꯧꯅ ꯑꯃꯨꯛꯁꯨ. ꯑꯗꯣ ꯑꯩ ꯂꯥꯛꯇꯦ ꯀꯥꯏꯅꯒ ꯁ꯭ꯀꯨꯜꯗ ꯅꯨꯄꯥ ꯅꯍꯥꯛ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯣꯟꯁꯤꯟꯅꯔꯝꯂꯕ ꯑꯩ ꯐꯠꯇꯦ ꯍꯥꯏꯁꯤꯅ. ꯌꯥꯔꯦ, ꯆꯠꯆꯔꯨꯔꯣ. ꯆꯅꯨ ꯒ꯭ꯔꯣꯡ ꯂꯥꯏꯖ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯆꯦꯜꯂꯛꯏ. ꯂꯥꯏꯖ ꯆꯅꯨꯒꯤ ꯃꯇꯧꯗꯨ ꯆꯤꯟꯕꯥꯜꯗꯨ ꯍꯥꯏꯔꯞ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯒ. ꯅꯪꯅꯤ ꯏꯕꯦꯝꯃ, ꯃꯋꯥꯒꯤ ꯃꯥꯡꯁꯤꯗ ꯈꯠꯆꯤꯟꯅꯔꯅꯨ ꯑꯝꯇ. ꯅꯋꯥ ꯂꯩꯀꯥꯏ ꯇꯧꯔꯤꯔꯣ? ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯕ. ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕꯗꯤ ꯀꯩꯁꯨ ꯈꯟꯗꯕꯅꯦ. ꯑꯗꯣ ꯁꯛ ꯃꯥꯏ ꯎꯅꯕ ꯀꯥꯟꯁꯤꯗꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯃꯤꯍꯨꯟꯒꯤ ꯈꯣꯡꯖꯦꯜꯁꯤꯅ ꯍꯦꯟꯅ ꯌꯥꯡꯈꯠꯂꯛꯏꯕ. ꯍꯧꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤꯗꯒꯤ ꯃꯔꯤꯅꯤ ꯂꯦꯞꯇꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯀꯥꯏꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ. ꯀꯅꯥꯕꯨꯁꯨ ꯃꯍꯥꯛꯅ ꯉꯥꯏꯔꯝꯗ ꯑꯗꯨꯃꯛ ꯀꯥꯏꯗꯅ ꯆꯠꯈꯤ. ꯆꯍꯤ ꯈꯔ ꯍꯧꯖꯤꯟꯈꯤ. ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯆꯅꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯃꯛ ꯍꯥꯟꯅꯒꯨꯝ ꯉꯁꯤꯁꯨ ꯂꯩꯔꯤ. ꯑꯗꯨꯕꯨ ꯑꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪꯒꯤ ꯃꯆꯠꯅꯤ. ꯀꯅꯥꯅꯕꯨ ꯇꯝꯕ ꯉꯝꯕꯒꯦ? ꯉꯁꯤ ꯀꯔꯤ ꯊꯣꯛꯀꯅꯤ, ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ. ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯔꯥꯎꯅ ꯅꯣꯛꯈꯤꯗꯨꯅ ꯂꯩꯔꯝꯕ ꯃꯍꯥꯛꯇꯨ ꯊꯪꯅ ꯃꯤꯀꯨꯞꯇ ꯄꯤꯔꯥꯡꯅ ꯃꯍꯨꯠ ꯁꯤꯟꯈꯤꯕ. ꯑꯃꯨꯛꯁꯨ ꯉꯁꯤ ꯄꯤꯔꯥꯡꯇꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕ ꯃꯍꯥꯛꯇꯨ ꯈꯪꯗꯦ ꯀꯅꯥꯅꯁꯨ ꯍꯌꯦꯡꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛꯅ ꯋꯥꯔꯤꯅ ꯍꯔꯥꯎꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯕ. ꯈꯪꯗꯦ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕ. ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ. ꯂꯥꯏꯖꯗꯨ ꯁ꯭ꯇꯣꯔ ꯑꯃꯗꯒꯤ ꯐꯣꯟꯗ ꯀꯅꯥꯒꯅꯣ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯂꯛꯏ. ꯍꯣꯏ, ꯑꯩꯁꯨ ꯉꯟꯅ ꯂꯥꯛꯅꯕ ꯇꯧꯒꯦ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯃꯤ. ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯄꯗ ꯎꯔꯛꯏ ꯍꯤꯌꯥꯏꯔꯦꯜ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯀꯦꯐꯦꯗꯨꯗ ꯐꯝꯂꯤꯕꯗꯣ. ꯂꯥꯏꯖ ꯄꯤꯁꯨꯝꯗꯨ ꯈꯪꯁꯨꯛ ꯍꯦꯛ ꯁꯨꯛꯆꯤꯟꯈꯤ. ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ. ꯑꯁꯤꯕꯨ ꯍꯤꯌꯥꯏꯔꯦꯜ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯀꯅꯥ? ꯆꯪꯁꯤꯜꯂꯒ ꯌꯦꯡꯒꯦꯗꯍꯦ. ꯂꯥꯏꯖ ꯈꯣꯡꯊꯥꯡꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯍꯤꯌꯥꯏꯔꯦꯜꯅ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯁꯤꯜꯂꯤ. ꯍꯤꯌꯥꯏꯔꯦꯜꯗꯤ ꯂꯥꯏꯖꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕ ꯅꯠꯇꯦ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ. ꯆꯠꯂꯁꯤꯔꯣ? ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ. ꯍꯣꯏ, ꯌꯥꯏꯌꯦ. ꯂꯥꯛꯑꯣ ꯑꯗꯨꯗꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ ꯍꯧꯒꯠꯂꯤ. ꯅꯨꯄꯤꯗꯨꯁꯨ ꯑꯗꯨ ꯃꯉꯥꯏ. ꯍꯤꯌꯥꯏꯔꯦꯜꯅ ꯍꯧꯒꯠꯈꯤꯕꯒ ꯃꯍꯥꯛꯁꯨ ꯍꯧꯒꯠꯂꯛꯏ. ꯍꯤꯌꯥꯏꯔꯦꯜ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨꯕꯨ ꯇꯞꯅ ꯁꯝꯕꯤꯗꯨꯅ ꯆꯠꯄ ꯍꯧꯏ. ꯂꯥꯏꯖ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ. ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯃꯆꯤꯟꯗ ꯁꯥꯎꯅ ꯁꯣꯜꯂꯤ. ꯑꯩꯅ ꯌꯥꯗꯦꯕ, ꯊꯥꯖꯗꯦ ꯍꯥꯏꯗꯨꯅꯦꯕ. ꯉꯁꯤꯗꯤ ꯏꯃꯤꯠꯁꯤꯅ ꯎꯔꯦꯗꯅ. ꯑꯩꯒꯤ ꯏꯇꯥꯗꯒ ꯀꯩꯁꯨ ꯅꯠꯇꯕ ꯅꯪ ꯑꯃꯅ ꯂꯥꯏꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯁꯥꯟꯅꯔꯛꯄ. ꯍꯤꯌꯥꯏꯔꯦꯜ, ꯍꯩꯀꯣꯛ ꯐꯥꯏꯀꯥꯕ, ꯅꯪꯒꯤ ꯂꯤꯂꯥ ꯉꯁꯤ ꯂꯣꯏꯔꯦꯅꯦ. ꯁꯦꯒꯥꯛ ꯀꯥꯏꯔꯦ. ꯁꯣꯝꯗ ꯍꯤꯌꯥꯏꯔꯦꯜꯁꯨ ꯅꯨꯄꯤꯗꯨꯒ ꯄꯨꯟꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ. ꯂꯥꯏꯖ ꯍꯤꯌꯥꯏꯔꯦꯜꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯅ ꯑꯩ ꯌꯨꯝꯗꯒ ꯆꯪꯈꯤꯔꯣꯏꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤꯗꯨ ꯐꯠ ꯁ꯭ꯇꯥꯔꯠ ꯇꯧꯏ. ꯈꯪꯍꯧꯗꯦ ꯀꯝꯗꯧꯅ ꯆꯅꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯌꯧꯔꯛꯈꯤꯕ. ꯂꯥꯏꯖ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯄ꯭ꯔꯞ ꯁꯥꯎꯅ ꯁꯨꯃꯥꯡꯗꯨ ꯂꯦꯞꯂꯒ ꯆꯅꯨꯕꯨ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ. ꯆꯅꯨ! ꯆꯅꯨ ꯏꯃꯨꯡꯗꯒꯤ ꯇꯥꯔꯗꯨꯅ. ꯍꯣꯏ, ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ, ꯑꯩꯒꯤ ꯀꯥꯗ ꯂꯩꯌꯦ. ꯅꯪ ꯂꯩꯔꯝꯃꯨ ꯅꯪ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯅꯨꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯖꯔꯝꯂꯤꯕꯤ ꯆꯅꯨꯒꯤ ꯂꯨꯈꯝꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ. ꯆꯅꯨ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯑꯌꯣ, ꯀꯩꯅꯣ ꯉꯥꯎꯔꯕꯣ? ꯂꯥꯏꯖ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯂꯒ. ꯉꯥꯎꯔꯦ, ꯑꯩ ꯉꯥꯎꯔꯦ. ꯑꯩꯅ ꯅꯍꯥꯟꯅ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯍꯤꯌꯥꯏꯔꯦꯜꯗ ꯊꯥꯖꯕ ꯊꯝꯒꯅꯨ, ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ, ꯃꯥꯒ ꯂꯥꯞꯊꯣꯛꯅꯧꯅ ꯑꯩꯅ ꯍꯥꯏꯕꯗꯣ. ꯃꯥꯅ ꯅꯪꯕꯨ ꯁꯥꯟꯅꯕꯅꯦ, ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦꯅ ꯍꯟꯖꯤꯟ ꯀꯩ ꯍꯥꯏꯔꯛꯅꯕ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯗꯣ. ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ? ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ
ꯃꯍꯥꯛꯅ ꯎꯔꯛꯈꯤꯕꯁꯤꯡꯗꯨ ꯆꯅꯨꯗ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯆꯅꯨ ꯉꯝꯗꯦ ꯊꯥꯖꯕ ꯃꯇꯥ ꯆꯥꯅꯕꯒꯤ ꯋꯥꯔꯤꯗꯣ꯫ ꯑꯃꯨꯛꯁꯨ ꯊꯥꯖꯁꯤꯔꯥ ꯊꯥꯖꯔꯣꯏꯁꯤꯔꯥ ꯆꯃꯝꯅꯩ ꯃꯁꯥꯗꯣ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯌꯨꯛꯇ ꯍꯤꯌꯥꯏꯔꯦꯜꯒ ꯃꯈꯣꯏꯅꯤꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯈꯤꯕꯗꯣ꯫ ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯍꯤꯌꯥꯏꯔꯦꯜ ꯈꯣꯟꯖꯦꯜꯒꯗꯣ ꯏꯁꯤ ꯁꯤꯅ꯫ ꯃꯣꯔꯅꯤꯡ꯫ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ꯫ ꯈꯨꯠꯁꯤ ꯄꯥꯏꯔꯒ ꯆꯤꯡꯈꯠꯇ꯭ꯔꯤꯐꯥꯎ ꯑꯩꯗꯤ ꯍꯧꯒꯠꯂꯣꯏ꯫ ꯑꯁ ꯀꯔꯟ ꯇꯧꯅꯨ ꯑꯌꯨꯛꯁꯤꯗ꯫ ꯑꯩꯁꯦ ꯍꯪꯒꯣꯏꯔꯤꯔꯣ? ꯇꯧꯅꯨꯗ ꯅꯨꯄꯤ ꯅꯪ꯫ ꯅꯠꯇꯤꯌꯦ꯫ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯌꯨꯝꯗ ꯇꯣꯛ ꯄꯨꯁꯤꯜꯂ ꯊꯝꯅꯤꯀꯣ꯫ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯆꯍꯤ ꯀꯌꯥꯅꯣ? ꯅꯪꯒꯤ ꯉꯥꯏꯕꯒꯤ ꯂꯤꯃꯤꯠ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯅꯨꯄꯤ꯫ ꯅꯪ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯌꯥꯕꯅꯦ꯫ ꯍꯣꯏ ꯑꯗꯣ ꯊꯦꯡꯉꯦꯕ ꯍꯧꯒꯠꯂꯣꯕ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏꯌꯦꯕ꯫ ꯏꯁ ꯑꯁꯦꯡꯕ? ꯑꯗꯨꯗꯤ ꯉꯁꯤ ꯆꯦꯜꯂꯁꯤ꯫ ꯌꯥꯗꯦ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯑꯗꯨꯒ ꯆꯦꯟꯁꯤ꯫ ꯕꯤꯠꯇꯤ꯫ ꯁꯥꯎꯔꯤꯔꯣ? ꯁꯥꯎꯒꯅꯨ ꯑꯩꯅ ꯍꯥꯏꯗꯤ ꯃꯇꯝ ꯈꯔ ꯀꯩꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯁꯤꯟꯈꯤꯁꯦꯕ꯫ ꯁꯦꯜ ꯇꯥꯟꯕ ꯌꯥꯕ ꯇꯥꯟꯁꯤꯟꯈꯤꯁꯦ ꯍꯌꯦꯡ ꯇꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ꯫ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯏꯁꯥꯅ ꯁꯦꯝꯒꯗꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯕ ꯂꯩꯌꯦ꯫ ꯑꯩꯈꯣꯏꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯥꯒ ꯃꯃꯥꯅ ꯄꯨꯟꯅ ꯊꯕꯛ ꯑꯃꯒꯤ ꯊꯥꯕ꯫ ꯈꯔ ꯀꯣꯏꯔꯛꯄꯁꯨ ꯌꯥꯏ ꯍꯜꯂꯛꯂꯒ ꯍꯥꯏꯔꯛꯀꯦ꯫ ꯐꯣꯟ ꯇꯧꯁꯤꯜꯂꯛꯀꯅꯨꯀꯣ ꯑꯉꯥꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯕ꯫ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯅꯈꯤ꯫ ꯀꯩꯅꯣ ꯇꯟꯖꯥꯁꯤꯗ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯅꯪꯅ ꯃꯪꯉꯤꯗꯨꯅ? ꯆꯅꯨ ꯒ꯭ꯌꯥꯟ ꯄꯣꯞ ꯍꯦꯛ ꯇꯥꯏ꯫ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯥꯏꯖꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯃꯇꯧꯗ꯫ ꯌꯥꯔꯁꯦ ꯑꯁꯥꯎꯕꯗꯣ ꯑꯝꯇ ꯐꯥꯗꯧꯁꯦ꯫ ꯅꯨꯄꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯗꯅ꯫ ꯂꯥꯏꯖꯥ ꯆꯅꯨꯒꯤ ꯋꯥꯍꯩꯗ ꯃꯃꯤꯠꯇꯨ ꯑꯣꯟꯈꯠꯇꯨꯅ ꯃꯇꯛ ꯇꯥꯏꯄꯦꯠ ꯌꯦꯡꯈꯠꯂꯤ꯫ ꯃꯇꯧꯗꯨ ꯑꯣꯏꯔꯔꯣꯏ ꯇꯥꯕꯤꯔꯔꯣꯏ ꯈꯪꯂꯦ꯫ ꯑꯗꯨꯅ ꯁꯥꯎꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯈꯪꯂꯛꯏ꯫ ꯇꯞꯅ ꯆꯅꯨꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯆꯅꯨ ꯉꯁꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯊꯥꯖꯈꯤꯗ꯭ꯔꯕꯁꯨ ꯅꯪ ꯃꯇꯝ ꯑꯃꯗꯗꯤ ꯑꯁꯦꯡꯕ ꯆꯨꯝꯕ ꯍꯥꯏꯕꯗꯣ ꯈꯪꯂꯛꯄ ꯑꯣꯏꯌꯨ꯫ ꯑꯩ ꯈꯪꯉꯤ ꯆꯅꯨ ꯅꯍꯥꯛꯅ ꯌꯥꯏꯔꯦꯜꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯅꯪ ꯃꯥꯒꯤ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯊꯧꯅꯥ ꯂꯩꯕꯤꯗꯤ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡ ꯂꯥꯏꯖꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯆꯅꯨ ꯂꯥꯏꯖꯅ ꯍꯟꯈ꯭ꯔꯕꯗ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯐꯝꯃꯤ꯫ ꯈꯜꯂꯤ ꯋꯥꯈꯜ ꯃꯥꯁꯨ ꯃꯑꯣꯡ ꯅꯤꯡꯁꯤꯡꯂꯛꯏ ꯂꯥꯏꯖꯅ ꯇꯝꯂꯝꯕꯁꯤꯡꯗꯨ ꯍꯥꯏꯔꯤ ꯋꯥꯈꯜꯅꯗꯤ ꯊꯥꯖꯧ ꯍꯥꯏꯅ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯊꯃꯣꯏ ꯃꯥꯅꯗꯤ ꯇꯥꯅꯤꯡꯗꯦ ꯃꯄꯥꯎꯗꯨ ꯃꯤꯅꯝꯕꯅꯤ꯫ ꯇꯁꯦꯡꯅ ꯋꯥꯈꯜ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯈ꯭ꯔꯦ ꯆꯤꯡꯅꯕ ꯀꯌꯥ ꯈꯪꯗꯕ ꯅꯠꯇꯦ ꯃꯍꯥꯛꯁꯨ ꯍꯤꯌꯥꯏꯔꯦꯜꯒꯤ ꯃꯆꯠ ꯀꯌꯥ ꯑꯃꯕꯨ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯃꯥꯅ ꯇꯠꯇꯅ ꯍꯤꯌꯥꯏꯔꯦꯜꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗ ꯉꯝꯈꯤꯗꯕꯅꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯎ ꯀꯥꯎꯊꯣꯛꯎ ꯍꯥꯏꯕ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯀꯟꯈꯤꯕꯅ ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ꯫ ꯍꯤꯌꯥꯏꯔꯦꯜ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯐꯝꯂꯒ ꯇꯦꯛꯁꯇꯨ ꯀꯟꯅ ꯊꯥꯅꯔꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯕꯨ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯏꯌꯥꯗ ꯌꯥꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯣꯝꯗꯒꯤ ꯂꯤꯟꯗꯥꯁꯨ ꯑꯗꯨꯅꯦꯕ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯄꯨꯡ ꯀꯌꯥꯗ ꯎꯅꯁꯦꯕ? ꯄꯨꯡ 10 AM ꯎꯅꯔꯁꯦ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯌꯥꯏꯌꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯑꯃꯨꯛꯁꯨ ꯂꯤꯟꯗꯥꯒꯤ ꯆꯥꯠꯇꯒꯤ ꯊꯣꯔꯛꯂꯒ ATM ꯊꯥꯔꯤꯕ ꯗꯣꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯁꯠ ꯇꯥꯏꯞ ꯇꯧꯏ꯫ ꯍꯣꯏ ꯑꯣꯟꯂꯥꯏꯟ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯃꯦꯁꯦꯖꯁꯦ ꯈꯤꯇ ꯊꯨꯅ ꯍꯜꯂꯛꯑꯣ꯫ ꯃꯤꯀꯨꯞ ꯐꯥꯗ ꯃꯦꯁꯦꯖꯇꯨ ꯍꯦꯛ ꯔꯤꯁꯤꯞ ꯇꯧꯈꯤꯕꯒ ꯁꯠ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ꯫ ꯀꯅꯥꯁꯨ ꯅꯠꯇꯦ ꯍꯤꯌꯥꯏꯔꯦꯜꯅ ATM ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯕꯗꯨ ꯆꯅꯨꯅꯤ꯫ ꯂꯩꯌꯦ ꯀꯩ ꯍꯥꯏꯒꯦ? ꯍꯤꯌꯥꯏꯔꯦꯜ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯏ꯫ ꯑꯩꯁꯦ ꯅꯪꯅ ꯐꯅꯗꯤ ꯈꯟꯖꯕ ꯖꯥꯠꯅꯤ ꯌꯥꯗꯦꯕ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯈꯪꯉꯦꯕ꯫ ꯑꯩꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯗꯤ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯉꯥꯎꯔ ꯆꯠꯈꯤꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ ꯁꯠ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯄꯤꯁꯤꯟꯈꯤ꯫ ꯑꯩꯗꯣ ꯍꯌꯦꯡꯁꯤ ꯃꯃꯥꯒꯤ ꯃꯆꯥꯗꯣ ꯆꯦꯛꯑꯞ ꯆꯠꯀꯗꯕꯅꯤ ꯄꯩꯁꯥ ꯈꯤꯇꯪ ꯋꯥꯠꯂꯤ ꯅꯪ ꯂꯩꯔꯗꯤ ꯈꯔ ꯄꯤꯔꯒꯦꯔꯥ 2K ꯑꯃꯨꯛ? ꯆꯅꯨ ꯁꯣꯔꯗꯣ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯃꯦꯁꯦꯖꯇꯨ ꯇꯥꯏꯞ ꯇꯧꯏ꯫ 2Kꯗꯤ ꯁꯨꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ 1.5 ꯃꯨꯛꯇꯤ ꯑꯩꯉꯣꯟꯗ ꯂꯩꯔꯝꯒꯅꯤ꯫ ꯑꯣꯀꯦ ꯑꯔꯩꯕꯗꯨ ꯄꯤꯔꯣ ꯑꯩ ꯑꯃꯨꯛ ꯊꯨꯅ ꯁꯤꯡꯕꯤꯅꯤꯗ꯫ ꯏꯃꯥꯒꯤ ꯑꯅꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁꯥꯁꯦ ꯃꯐꯝ ꯃꯔꯥꯡ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯏꯀꯥꯏ ꯎꯄꯥꯏ ꯑꯃ ꯂꯩꯁꯤꯜꯂꯛꯇꯕꯁꯤꯗ ꯍꯥꯏꯔꯤꯅꯤ꯫ ꯁꯤꯡꯉꯛꯀꯅꯣ ꯅꯉꯣꯟꯗ ꯑꯩ ꯁꯤꯡꯉꯨ ꯍꯥꯏꯈꯤꯗꯦ꯫ ꯁꯤꯗꯤ ꯑꯩꯅ ꯃꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯇꯧꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯩꯒꯁꯦ ꯏꯟꯊꯣꯛꯄꯤꯗꯣꯏꯖꯥꯠꯅꯤ ꯅꯪ ꯋꯥꯇꯥꯁꯤꯗꯤ꯫ ꯅꯅꯦꯝꯄꯣꯛꯀ ꯅꯪꯒ ꯄꯨꯜꯂꯒ ꯑꯩꯁꯦ ꯐꯗꯤ ꯇꯣꯠꯄꯗꯧꯅ ꯇꯣꯠꯈꯤꯕꯒꯤ ꯐꯤꯕꯝꯅꯤꯅꯦ꯫
ꯑꯗꯣ ꯑꯩ ꯊꯝꯃꯒꯦꯀꯣ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯣꯀꯦ ꯕꯥꯏ ꯐꯣꯟꯗꯨ ꯊꯝꯅꯈꯤ ꯖꯥꯅꯨ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯤꯌꯥꯔꯦꯜꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯒꯤ ꯄꯨꯡ 3ꯒ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯖꯥꯅꯨꯗꯨ ꯑꯣꯐꯤꯁ ꯁꯨꯇꯤ ꯂꯧꯊꯣꯛꯂꯒ ꯍꯤꯌꯥꯔꯦꯜ ꯑꯃꯗꯤ ꯃꯈꯣꯏꯅ ꯎꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯋꯥꯠꯂꯤ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯤ ꯆꯪꯂꯩ ꯇꯞꯅ ꯃꯍꯥꯛꯁꯨ ꯒꯥꯔꯗꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯞꯅ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯗꯨꯅ ꯆꯪꯂꯛꯄꯅ ꯎꯔꯩ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯐꯝꯂꯤꯕꯗꯨ ꯖꯥꯅꯨ ꯃꯁꯥꯗꯨ ꯑꯁꯨꯝ ꯆꯤꯡꯅꯕ ꯍꯦꯟꯒꯠꯂꯛꯏ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯔꯨꯝꯗ ꯂꯩꯁꯤꯟꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯁꯦꯡꯂꯛꯏ ꯃꯌꯦꯛ ꯑꯗꯨꯒꯤ ꯃꯇꯤꯛ ꯀꯅꯥ ꯅꯠꯇ꯭ꯔꯦ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨ ꯍꯤꯌꯥꯔꯦꯜꯅꯤ ꯖꯥꯅꯨ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯥꯈꯠꯄ ꯊꯛꯀꯠꯄ ꯄꯨꯜꯂꯞ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯇꯥꯔꯛꯏ ꯅꯥꯁꯣꯟ ꯄꯤꯛꯅꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯃ ꯅꯪꯒꯤ ꯖꯥꯅꯨ ꯍꯥꯏꯕꯤꯗꯣ ꯎꯅꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯋꯥꯠꯂꯤꯕꯣ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤꯌꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥꯁꯦ ꯊꯥꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤꯁꯦ ꯍꯤꯌꯥꯔꯦꯜ ꯋꯥꯍꯩꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯉꯝꯃꯤꯗ ꯃꯥ ꯑꯃ ꯊꯥꯗꯣꯛꯄ ꯀꯥꯏꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯂꯥꯏꯈ꯭ꯔꯖꯥꯠꯅꯤ ꯑꯗ ꯁꯨꯝ ꯃꯇꯧꯗꯣ ꯅꯨꯡꯉꯥꯏꯇꯕ ꯃꯥꯅ ꯑꯩ ꯈꯟꯖꯕ ꯅꯤꯡꯖꯕꯗꯨ ꯎꯕꯗ ꯑꯩꯁꯦ ꯃꯥꯅ ꯀꯌꯥꯃꯨꯛ ꯄꯥꯝꯂꯝꯒꯅꯤ ꯍꯥꯏꯕꯗ ꯑꯩꯒꯤ ꯑꯃꯥꯡꯕꯗꯨ ꯐꯥꯎꯕ ꯌꯥꯝ ꯄꯥꯝꯂꯝꯗꯧ ꯃꯥꯜꯂꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯃꯥꯅ ꯌꯥꯗꯕ ꯀꯩ ꯌꯥꯎꯔꯤꯒꯦ ꯑꯗꯨꯒ ꯌꯦꯡꯉꯨꯁꯦ ꯏꯕꯥꯅꯤ ꯆꯥꯔꯤ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯁꯄ꯭ꯂꯥꯏ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯎꯅꯗꯣꯏꯁꯤꯁꯨ ꯄꯩꯁꯥꯒꯤꯅꯤ ꯍꯣꯏ ꯑꯩꯁꯨ ꯁꯦꯜ ꯊꯣꯛꯏ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯂꯩꯖꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯄꯪꯕ ꯃꯤꯗꯒꯤ ꯊꯛꯇꯣꯛ ꯆꯥꯊꯣꯛꯄ ꯍꯥꯏꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯀꯩꯅꯣ ꯍꯌꯦꯡ ꯂꯧꯔꯝꯗꯥꯏꯗ ꯊꯣꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯂꯣꯏꯔꯦ ꯂꯝꯕꯤꯗ ꯂꯝꯍꯥꯡꯗꯔ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯁꯤꯗꯤ ꯅꯪꯒ ꯆꯥꯎꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯨꯍꯣꯡꯗꯣꯏꯅꯤ ꯃꯔꯨ ꯑꯣꯏꯅ ꯖꯥꯅꯨꯒꯤ ꯃꯥꯡꯗ ꯂꯦꯟꯅꯔꯒ ꯑꯉꯛꯄꯅꯤ ꯍꯤꯌꯥꯔꯦꯜꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨ ꯀꯨꯏꯅ ꯊꯃꯣꯏ ꯑꯅꯤ ꯇꯤꯟꯅ ꯂꯣꯏꯅꯔꯛꯄꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯕ꯭ꯔꯥ ꯀꯟꯃꯜꯂꯤ ꯊꯃꯣꯏꯗꯣ ꯖꯥꯅꯨ ꯍꯤꯌꯥꯔꯦꯜꯒ ꯁꯦꯝꯕ ꯃꯁꯛꯇꯨ ꯃꯤꯠꯃꯥꯡꯗ ꯎꯔꯕꯁꯤꯗꯗꯤ ꯃꯁꯥꯗꯨ ꯐꯨꯟꯒꯠꯄꯒꯨꯝꯅ ꯇꯧꯔꯛꯏ ꯃꯤꯠꯂꯨ ꯑꯅꯤꯃꯛꯇꯨꯁꯨ ꯃꯁꯥ ꯈꯪꯖꯗ ꯄꯤꯔꯥꯡꯇꯅ ꯊꯨꯝꯂꯦ ꯇꯞꯅ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯗꯨꯅ ꯍꯦꯟꯅ ꯍꯤꯌꯥꯔꯦꯜꯅ ꯐꯝꯂꯤꯕꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯍꯤꯌꯥꯔꯦꯜꯁꯨ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯂꯩꯊꯣꯔꯛꯄꯗ ꯎꯔꯛꯂꯦ ꯖꯥꯅꯨꯅ ꯇꯨꯡꯗ ꯂꯥꯛꯂꯤꯕꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯂꯤꯟꯗꯥ ꯍꯤꯌꯥꯔꯦꯜꯅ ꯍꯧꯒꯠꯂꯛꯈꯤꯕꯗꯨꯗ ꯇꯨꯡ ꯏꯟꯗꯨꯅ ꯃꯍꯥꯛꯁꯨ ꯀꯔꯦꯝꯅ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯤꯌꯥꯔꯦꯜꯒꯤ ꯃꯈꯨꯠꯇꯨꯕꯨ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯏ ꯖꯥꯅꯨ ꯎꯔꯤꯕ ꯇꯧꯔꯤꯕꯗꯨꯅ ꯍꯦꯟꯅ ꯊꯃꯣꯏꯗꯨ ꯆꯥꯛꯂꯦ ꯋꯥꯔꯛꯂꯤ ꯁꯣꯟꯊꯔꯛꯂꯤ ꯃꯁꯥ ꯄꯨꯝꯕ ꯍꯥꯏꯔꯛꯏ ꯇꯞꯂꯞꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯕ ꯈꯣꯟꯖꯦꯜꯗꯨꯅ ꯄꯦꯟꯗꯅ ꯕꯁꯤꯔꯥ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯔꯨꯕꯒꯤ ꯃꯍꯩ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯀꯌꯥꯁꯦ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯛꯄ ꯌꯥꯎꯗ ꯅꯨꯡꯁꯤꯔꯛꯄꯒꯤ ꯃꯍꯩꯔꯝ ꯑꯁꯤꯕꯨ ꯆꯤꯡꯅꯕ ꯀꯌꯥ ꯂꯩꯈꯤ ꯇꯝꯂꯛꯈꯤ ꯏꯐꯝꯗ ꯅꯪꯒꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯑꯗꯨꯕꯨ ꯋꯥꯈꯜ ꯃꯥꯅ ꯊꯥꯖꯔꯕꯁꯨ ꯊꯃꯣꯏ ꯃꯥꯅꯗꯤ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯇꯠꯇꯅ ꯊꯥꯖꯒꯅꯨ ꯍꯥꯏꯅ ꯏꯟꯁꯤꯟꯈꯤ ꯊꯃꯣꯏ ꯃꯥꯒꯤ ꯅꯤꯡꯉꯥꯏꯁꯤꯅ ꯀꯟꯃꯟꯈꯤꯕꯅ ꯄꯨꯝꯅꯃꯛ ꯎꯅ ꯎꯁꯤꯟꯅꯈꯤꯗꯦ ꯑꯩꯅ ꯈꯪꯁꯤꯟꯅꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯂꯦ ꯊꯃꯣꯏ ꯃꯥꯒꯤ ꯀꯟꯕ ꯅꯤꯡꯉꯥꯏ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯤꯡꯉꯥꯏꯗꯣ ꯅꯝꯁꯤꯟꯈ꯭ꯔꯣ ꯇꯥꯔꯨꯔꯅꯨ ꯍꯥꯏꯔꯦ ꯇꯥꯔꯔꯣꯏ ꯑꯩ ꯇꯥꯔꯔꯣꯏ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯔꯣꯏ ꯅꯃꯥꯡꯗꯁꯨ ꯑꯩ ꯂꯦꯞꯂꯔꯣꯏ ꯌꯦꯠꯂꯨꯔꯦ ꯃꯇꯝ ꯈꯔꯗꯤ ꯅꯐꯝꯗ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯃꯥꯡꯗ ꯑꯩ ꯂꯦꯞꯇꯕ ꯉꯝꯕ ꯑꯣꯏꯒꯦꯀꯣ ꯍꯤꯌꯥꯔꯦꯜ ꯖꯥꯅꯨꯒꯤ ꯃꯤꯠꯂꯨ ꯑꯅꯤꯃꯛꯇ ꯈꯥꯡꯒꯠꯇꯨꯅ ꯊꯝꯂꯤꯕ ꯁꯤꯟꯊꯔꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯎꯕꯗ ꯊꯃꯣꯏꯗꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯛꯂꯤ ꯅꯨꯄꯤ ꯃꯥꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯄ ꯃꯇꯧꯗꯨ ꯃꯍꯥꯛ ꯌꯦꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯄꯨꯝꯕ ꯋꯥꯁꯤꯜꯂꯛꯂꯤ ꯅꯨꯄꯤꯗꯨꯅ ꯂꯥꯞꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯇꯠꯇꯅ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯆꯤꯟꯕꯥꯜꯗꯒꯤ ꯀꯥꯡꯊꯣꯔꯛꯄꯗꯤ ꯂꯩꯇꯦ ꯌꯦꯡꯂꯤ ꯖꯥꯅꯨꯒꯤ ꯃꯇꯧꯕꯨ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯂꯤꯟꯗꯥꯗꯤ ꯅꯣꯛꯃꯤ ꯖꯥꯅꯨꯗ ꯌꯦꯡꯂꯤ ꯖꯥꯅꯨ ꯍꯥꯏꯅꯤꯡꯂꯤꯕ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕꯁꯤꯡꯗꯨ ꯐꯣꯡꯗꯣꯛꯄ ꯂꯣꯏꯔꯛꯂꯕꯗ ꯇꯞꯅ ꯃꯥꯏꯗꯨ ꯂꯩꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯀꯞꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯍꯤꯌꯥꯔꯦꯜ ꯖꯥꯅꯨꯕꯨ ꯇꯥꯟꯅꯒꯦ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯈꯥꯝꯈꯤ ꯂꯤꯟꯗꯥꯅ ꯀꯩꯅꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯐꯔꯕꯅꯤ ꯑꯁꯦꯡꯕ ꯈꯪꯂꯒ ꯆꯠꯈ꯭ꯔꯤꯁꯦ ꯂꯥꯛꯑꯣ ꯁꯣꯄꯤꯡ ꯇꯨꯝ ꯇꯧꯔꯨꯁꯤ ꯍꯣꯡꯍꯟꯈꯤ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯂꯤꯟꯗꯥꯅ ꯍꯤꯌꯥꯔꯦꯜ
ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯛꯂꯤꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯏꯍꯨꯜ ꯑꯗꯨꯕꯨꯗꯤ ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯤ ꯌꯥꯏꯔꯦꯜꯁꯨ ꯀꯩꯁꯨ ꯈꯟꯖꯤꯟꯈꯤꯗ꯭ꯔꯦ ꯂꯤꯟꯗꯥꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯀ꯭ꯂꯣꯁ ꯑꯣꯏꯈꯠꯂꯛꯂꯤ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝꯅ ꯍꯩꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯆꯥꯅꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯕꯨ ꯇꯥꯅꯤꯡꯂꯛꯄ ꯃꯍꯥꯛꯀꯤ ꯁꯛꯇꯝꯇꯕꯨ ꯃꯤꯠꯃꯥꯡꯗ ꯊꯝꯗꯨꯅ ꯌꯦꯡꯅꯤꯡꯂꯛꯄ ꯃꯅꯥꯛꯇꯒꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯀꯌꯥ ꯑꯃꯗꯤ ꯐꯥꯎꯔꯤ ꯈꯪꯗꯦ ꯐꯥꯎꯔꯤꯕ ꯃꯁꯤꯡ ꯈꯥꯡꯉꯝꯗ꯭ꯔꯕ 이훌싱 ꯑꯁꯤ ꯌꯥꯏꯔꯦꯜ ꯃꯍꯥꯛꯅꯗꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕꯗꯣ ꯁꯣꯝꯗꯅ ꯅꯨꯄꯤ ꯃꯥꯗꯤ ꯀꯝꯗꯧꯔꯤ ꯁꯣꯛꯈ꯭ꯔꯦ ꯊꯃꯣꯏꯗꯣ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯎꯊꯛꯎ ꯍꯥꯏꯕꯁꯨ ꯀꯔꯤꯝꯇ ꯌꯥꯈꯤꯗ꯭ꯔꯦ ꯌꯥꯏꯔꯦꯜ ꯃꯥꯒꯤ ꯋꯥꯈꯜꯅ ꯃꯁꯥꯗꯣ ꯍꯦꯟꯅ ꯂꯨꯝꯍꯟꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯆꯅꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯊꯦꯝꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯉꯝꯕ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯤ ꯃꯁꯥꯒꯤꯗꯃꯛ ꯅꯨꯡꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯔꯤ ꯌꯥꯏꯔꯦꯜ ꯇꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯅꯥꯀꯟꯅ ꯂꯩꯔꯤꯕꯤ ꯂꯤꯟꯗꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯃꯁꯥ ꯄꯨꯝꯕꯗꯣ ꯆꯅꯨꯅ ꯆꯤꯡꯁꯤꯟꯈꯤꯕꯒꯨꯝ ꯊꯣꯛꯂꯤ ꯍꯥꯏꯔꯛꯏ ꯁꯥꯎꯔꯞ ꯇꯧꯅ ꯌꯥꯔꯦ ꯑꯝꯇ ꯂꯦꯞꯄꯣ ꯉꯁꯥꯏꯗꯒꯤ ꯆꯀꯠ ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯁꯨ ꯌꯥꯝꯅ ꯉꯥꯡꯅꯕ ꯄꯥꯝꯃꯤꯁꯤꯕꯣ ꯂꯤꯟꯗꯥ ꯆꯞ ꯂꯦꯞꯄꯤ ꯇꯤꯡꯉꯛ ꯍꯤꯌꯥꯏꯔꯦꯜꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯍꯤꯌꯥꯏꯔꯦꯜ ꯁꯥꯡꯅ ꯄꯨꯛ ꯍꯧꯒꯠꯈꯤ ꯑꯗꯨꯒ ꯃꯃꯤꯠꯇꯣ ꯆꯦꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈꯤ ꯂꯤꯟꯗꯥꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯍꯤꯌꯥꯏꯔꯦꯜ ꯑꯩ ꯀꯔꯤ ꯑꯀꯥꯏꯕ ꯍꯥꯏꯈ꯭ꯔꯒꯦ ꯍꯤꯌꯥꯏꯔꯦꯜ ꯇꯥꯅꯤꯡꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯏ ꯂꯦꯞꯄꯣ ꯑꯩ ꯀꯅꯥꯒꯤꯁꯨ ꯋꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯥ ꯈꯛꯀꯤ ꯅꯠꯇꯅ ꯑꯩ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯂꯤꯟꯗꯥ ꯑꯩꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯕꯤꯗ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯂꯅꯤ ꯑꯩꯈꯣꯏꯅꯤꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯦ ꯑꯩ ꯉꯁꯤꯗ ꯈꯪꯂꯦ ꯅꯥꯛꯇꯒꯤ ꯂꯥꯞꯈ꯭ꯔꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯩ ꯎꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯑꯃꯒꯨꯝꯅ ꯑꯩꯅ ꯂꯥꯛꯈꯤꯕꯅꯤ ꯃꯤꯔꯥꯏꯕꯤꯈꯤꯕꯅꯤ ꯃꯍꯥꯛꯄꯨꯗꯤ ꯑꯩꯅ ꯃꯥꯕꯨ ꯊꯑꯣꯏꯈꯤꯗꯕ ꯃꯤꯔꯥꯏꯈꯤꯕꯒꯤ ꯃꯥꯌꯣꯛꯅ ꯃꯥ ꯉꯁꯤꯗꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ ꯃꯥ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯂꯤꯟꯗꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯨꯒꯅꯤ ꯈꯪꯍꯧꯗꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯛꯄ ꯂꯣꯏꯔꯛꯄꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯤꯌꯥꯏꯔꯦꯜꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯔꯛꯈꯤꯕꯗꯣ ꯍꯤꯌꯥꯏꯔꯦꯜ ꯆꯩꯅꯥꯗꯨꯅ ꯃꯃꯤꯠꯇꯨ ꯆꯦꯅ ꯎꯏꯁꯤꯜꯂꯒ ꯈꯥꯡꯉꯤ ꯑꯃꯨꯛꯁꯨ ꯇꯞꯅ ꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ ꯎꯔꯛꯏ ꯂꯥꯏꯖꯅ ꯁꯥꯎꯅ ꯃꯥꯡꯗ ꯂꯦꯞꯂꯤꯕꯗꯣ ꯅꯪꯗꯨ ꯁꯤꯈ꯭ꯔꯣ ꯅꯪꯗꯤ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗꯕ ꯃꯤꯅꯤ ꯅꯪꯗꯤ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯂꯨꯝꯊꯅꯕ ꯑꯋꯥꯕ ꯄꯤꯅꯕ ꯄꯣꯛꯂꯛꯄꯅꯤ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯇꯥꯒꯤ ꯃꯐꯝꯗ ꯅꯪꯅ ꯂꯥꯟꯖꯔꯦ ꯍꯥꯏꯒꯗꯣꯔꯤꯕ ꯂꯥꯟꯖꯔꯦ ꯍꯥꯏꯕꯗꯨꯗꯤ ꯂꯥꯞꯅ ꯊꯝꯀꯣ ꯅꯪꯗꯤ ꯑꯩꯒꯤ ꯏꯇꯥꯒꯤ ꯃꯃꯤꯗ ꯐꯥꯎꯕ ꯁꯣꯛꯄꯒꯤ ꯍꯛ ꯂꯩꯇꯦ ꯆꯥꯅꯨꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯅ ꯃꯥꯅ ꯀꯌꯥꯗ ꯍꯔꯥꯎꯖꯕ ꯅꯪꯒꯤ ꯅꯇꯧ ꯑꯃꯅ ꯃꯥꯕꯨ ꯀꯌꯥꯗ ꯋꯥꯍꯟꯕ ꯑꯉꯥꯎꯕꯤꯅꯤ ꯆꯥꯅꯨꯗꯣ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤꯅꯤ ꯃꯍꯥꯛ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯅꯪꯇꯒꯤ ꯋꯥꯈꯜꯅ ꯃꯍꯥꯛꯀꯤ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯂꯧꯅꯝ ꯍꯩꯕ ꯊꯃꯣꯏꯗꯨꯅ ꯆꯥꯅꯨꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯆꯩꯅ ꯍꯟꯖꯤꯟ ꯄꯤꯔꯔꯤ ꯅꯪ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯋꯥꯕ ꯃꯆꯦꯠ ꯑꯝꯇ ꯈꯪꯗ ꯂꯩꯊꯣꯛꯂꯤ ꯑꯗꯨꯒ ꯆꯥꯅꯨꯅ ꯐꯃꯨꯡ ꯃꯊꯛꯇ ꯀꯅꯥꯅꯁꯨ ꯀꯧꯕ ꯉꯥꯡꯕ ꯑꯝꯇ ꯈꯨꯝꯗ ꯆꯥꯛ ꯊꯛꯎ ꯍꯥꯏꯕꯁꯨ ꯑꯝꯇ ꯌꯥꯗ ꯑꯁꯤꯕ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏ ꯌꯥꯇꯥꯗꯨꯅ ꯂꯩꯍꯧꯔꯤ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯣꯛꯑꯣ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯑꯣ ꯀꯔꯤꯒꯤ ꯃꯤꯠꯂꯨ ꯑꯅꯤꯃꯛꯇ ꯄꯤꯔꯥꯡ ꯏꯍꯨꯔꯛꯂꯤꯕ ꯅꯪꯗꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯞꯀꯗꯕ ꯅꯠꯇꯦ ꯅꯣꯛꯀꯗꯕꯅꯤ ꯅꯪꯗꯤ ꯅꯣꯛꯀꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯐꯥꯖꯤꯟꯖꯕ ꯉꯝꯗ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯑꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯤ ꯌꯥꯏꯔꯦꯜ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯅꯥꯕꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯌꯦꯡꯂꯝꯕ ꯃꯇꯧꯗ ꯆꯦꯜꯂꯛꯈꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯃꯐꯝꯗ ꯌꯧꯕꯒ ꯒꯥꯔꯤꯗꯨ ꯊꯨꯅ ꯌꯥꯡꯅ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯄꯥꯏꯈꯩ ꯊꯧꯈ꯭ꯔꯦ ꯈꯪꯍꯧꯗꯦ ꯃꯁꯥ ꯐꯥꯎꯕ ꯀꯔꯝꯅ ꯆꯥꯅꯨꯒꯤ ꯌꯨꯝ ꯌꯧꯔꯛꯈꯤꯕ ꯀꯨꯝꯊꯩ ꯒꯥꯔꯤꯗꯒꯤ ꯁꯠ ꯑꯗꯨꯒ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯀꯧꯔꯛꯏ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯃꯨꯛꯁꯨ ꯆꯅꯨ ꯇꯥꯕ꯭ꯔꯥ ꯆꯅꯨ ꯕꯤꯅꯥ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯗꯨꯅ ꯃꯃꯤꯠ ꯄꯨꯝꯕꯗꯨ ꯀꯞꯂꯨꯕꯒꯤ ꯏꯄꯣꯝ ꯃꯁꯥꯒꯤ ꯀꯥꯗꯒꯤ ꯍꯥꯊꯨ ꯊꯣꯛꯂꯛꯏ ꯌꯥꯏꯔꯦꯜ ꯕꯤꯅꯥ ꯎꯗ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥ
ꯑꯩ ꯆꯅꯨꯕꯨ ꯎꯅꯖꯒꯦ. ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯥꯗꯤ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯅꯦ. ꯎꯅꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ. ꯍꯤꯌꯥꯔꯦꯜ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯦ. ꯍꯥꯏꯔꯩ ꯑꯃꯨꯛ ꯍꯟꯅ. ꯃꯃꯥ, ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛꯇꯪ ꯎꯅꯖꯒꯦ. ꯃꯃꯥꯅ ꯑꯌꯥꯕ ꯑꯝꯇ ꯄꯤꯕꯤꯌꯨ. ꯄ꯭ꯂꯤꯖ ꯃꯃꯥ. ꯃꯃꯥ, ꯎꯅꯍꯜꯂꯨ, ꯃꯥꯕꯨ ꯈꯪꯒꯅꯨ. ꯆꯅꯨꯅ ꯋꯥꯅ ꯉꯥꯏꯖꯔꯛꯂꯤꯕꯗꯨ ꯃꯍꯥꯛꯅꯤ. ꯃꯃꯥ, ꯎꯅꯍꯜꯂꯨ, ꯃꯥꯕꯨ ꯈꯪꯒꯅꯨ. ꯆꯅꯨꯅ ꯋꯥꯅ ꯉꯥꯏꯖꯔꯛꯂꯤꯕꯗꯣ ꯃꯍꯥꯛꯅꯤ. ꯕꯤꯅꯥ ꯍꯥꯏꯒꯦ ꯈꯟꯅ ꯀꯥꯊꯣꯔꯛꯈꯤꯕ ꯃꯆꯤꯟꯗꯨ ꯇꯨꯡꯗꯒꯤ ꯂꯥꯏꯖꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯐꯥꯖꯤꯟꯈ꯭ꯔꯦ. ꯇꯞꯅ ꯍꯤꯌꯥꯔꯦꯜꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ. ꯂꯥꯏꯖ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯤꯌꯥꯔꯦꯜ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ. ꯆꯪꯈꯤ ꯂꯥꯏꯖꯗꯨ ꯆꯅꯨꯒꯤ ꯔꯨꯝ ꯇꯝꯅ. ꯍꯤꯌꯥꯔꯦꯜꯁꯨ ꯇꯞꯅ ꯇꯨꯡꯗ ꯏꯟꯅꯔꯛꯏ. ꯂꯥꯏꯖ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ, ꯆꯪꯉꯣ, ꯁꯤꯗꯅꯤ. ꯍꯤꯌꯥꯔꯦꯜ, ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕꯁꯨ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯗꯤ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯎꯠꯇꯨꯅ ꯅꯨꯃꯤꯠ ꯀꯌꯥ ꯃꯆꯤꯟꯗ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯇꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯕ ꯏꯇꯥꯁꯦ ꯅꯪꯅ ꯀꯔꯤꯅꯣ ꯈꯖꯤꯛꯇꯗꯤ ꯊꯦꯝꯂꯒ ꯄꯤꯖꯕꯤꯔꯝꯃꯣ. ꯍꯤꯌꯥꯔꯦꯜ ꯋꯥꯍꯩꯗꯨ ꯊꯃꯣꯏ ꯌꯧꯅ ꯄꯥꯜꯂꯔꯦ. ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯩꯖꯔꯛꯂꯤ. ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯤ. ꯄꯨꯝꯅꯃꯛꯁꯤ ꯃꯍꯥꯛꯀꯤ ꯈꯟꯊꯔꯨꯗ꯭ꯔꯕꯗꯨꯅꯅꯤ ꯈꯜꯂꯨꯕꯗ ꯂꯥꯏꯖ ꯑꯃꯨꯛꯁꯨ, ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯆꯥꯅꯕ ꯀꯩꯅꯣ ꯈꯔ ꯁꯦꯝꯃꯛꯀꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯊꯣꯛꯈꯤ. ꯍꯤꯌꯥꯔꯦꯜ ꯂꯥꯏꯖꯅ ꯊꯣꯛꯈ꯭ꯔꯕꯗ ꯇꯞꯅ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯆꯅꯨꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯍꯤꯌꯥꯔꯦꯜ ꯃꯍꯥꯛꯀꯤ ꯅꯨꯡꯒ ꯄꯥꯡꯀꯛ ꯑꯣꯏꯔꯕ ꯊꯃꯣꯏꯗꯨ ꯉꯁꯤꯗꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯦ. ꯇꯁꯦꯡꯅ ꯆꯅꯨꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯌꯦꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ. ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯍꯤꯞꯂꯤꯕꯤ ꯆꯅꯨꯒꯤ ꯅꯥꯀꯟꯗ ꯇꯞꯅ ꯐꯝꯊꯔꯛꯏ. ꯑꯗꯨꯒ ꯃꯈꯨꯠꯇꯨꯕꯨ ꯅꯨꯡꯁꯤꯅ ꯇꯞꯅ ꯄꯥꯏꯔꯛꯏ. ꯍꯥꯏꯔꯛꯏ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯅ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯕꯨ ꯌꯦꯡꯗꯨꯅ, ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯂꯥꯟꯖꯔꯦ. ꯅꯐꯝꯗ ꯑꯩ ꯂꯥꯟꯖꯔꯦ. ꯂꯥꯟꯖꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯌꯨ ꯍꯥꯏꯅ ꯆꯤꯟꯕꯥꯜ ꯍꯌꯦꯡ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ. ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯖꯔꯦ. ꯑꯩ ꯂꯥꯟꯖꯔꯦ ꯆꯅꯨ. ꯑꯩ ꯅꯪꯅ ꯌꯥꯗꯕ, ꯅꯪꯅ ꯁꯥꯎꯒꯗꯕ, ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯩ ꯑꯃꯇ ꯇꯧꯔꯔꯣꯏ. ꯉꯁꯤꯗꯤ ꯑꯩꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯦ. ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ. ꯍꯥꯏꯈꯤꯗ꯭ꯔꯤ ꯅꯐꯝꯗ ꯑꯩꯅ ꯑꯃꯨꯛꯇ ꯐꯥꯎꯕ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯃꯥꯒꯤ ꯅꯤꯡꯉꯥꯏꯗꯒꯤ ꯊꯃꯣꯏ ꯃꯥꯒꯤ ꯅꯤꯡꯉꯥꯏꯅ ꯍꯦꯟꯈ꯭ꯔꯦ. ꯊꯃꯣꯏ ꯃꯥꯅ ꯇꯠꯇꯅ ꯍꯥꯏꯔꯛꯂꯤ, ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯅ, ꯅꯪꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯅ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯆꯅꯨ. ꯏꯁꯥꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯅꯪꯗꯒꯤ, ꯅꯪ ꯈꯛꯇꯒꯤ ꯑꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ. ꯑꯩ ꯂꯥꯟꯖꯔꯦ. ꯑꯩ ꯅꯐꯝꯗ ꯂꯥꯜꯂꯦ. ꯆꯅꯨ ꯍꯤꯌꯥꯔꯦꯜꯒꯤ ꯊꯃꯣꯏꯗꯒꯤ ꯑꯃꯛꯄ ꯌꯥꯎꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ. ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯨ ꯅꯠꯇꯦ ꯑꯋꯥꯕꯒꯤ, ꯅꯨꯡꯉꯥꯏꯇꯕꯒꯤꯁꯨ ꯊꯃꯣꯏ ꯌꯧꯅ ꯄꯦꯜꯂꯦ ꯇꯥꯛꯂꯤ. ꯆꯅꯨ ꯇꯞꯅ, ꯍꯤꯌꯥꯔꯦꯜ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ. ꯍꯤꯌꯥꯔꯦꯜ ꯋꯥꯍꯩꯗꯨꯅ ꯄꯤꯔꯥꯡꯂꯛꯇ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯏ. ꯂꯥꯏꯖꯁꯨ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯗꯨꯅ ꯇꯥꯔꯝꯕꯅꯤ. ꯄꯦꯜꯂꯤ ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯃꯇꯥ ꯆꯥꯅꯖꯕꯤ ꯆꯅꯨꯒꯤ ꯄꯦꯟꯖꯕ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯨꯗ꯫